ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯥꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯊꯧꯕ ꯃꯩꯇꯩ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯄꯨꯡꯃꯝꯃꯝꯕ ꯃꯐꯝ ꯑꯃꯗꯅꯤ ꯈꯣꯟꯖꯦꯜ ꯁꯤꯔꯕ ꯀꯩ ꯑꯃꯅ ꯉꯔꯪ ꯉꯔꯪ ꯉꯪꯕꯒꯤ ꯃꯈꯣꯜ ꯇꯥꯔꯤꯕꯗꯣ꯫ ꯑꯗꯨꯒ ꯑꯃꯝꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯂꯥꯞꯅ ꯄꯩꯔꯥ ꯄꯥꯏꯕ ꯃꯤꯑꯣꯏ ꯈꯔꯁꯨ ꯂꯦꯞꯂꯤ꯫ ꯃꯀꯣꯛꯇ ꯂꯨꯍꯨꯞ ꯎꯞꯄ, ꯃꯈ꯭ꯋꯥꯡꯗ ꯊꯥꯡꯁꯥꯡ ꯌꯦꯞꯄ ꯂꯥꯟꯃꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄ ꯃꯣꯏ ꯑꯍꯨꯝꯗꯨ ꯑꯃꯝꯕ ꯃꯐꯝꯗꯨꯗ ꯌꯦꯡꯂꯒ ꯂꯥꯟꯃꯤ ꯑꯃꯅ, "ꯏꯇꯥꯎ, ꯃꯩ ꯂꯪꯁꯤꯜꯂꯒ ꯌꯦꯡꯁꯤꯔꯥ?" "ꯌꯦꯡꯁꯤꯅꯦ. ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯊꯣꯛꯁꯤꯅꯦ." "ꯌꯦꯡꯊꯣꯛꯁꯤ. ꯀꯔꯤꯒꯨꯝꯕ ꯆꯨꯝꯂꯝꯕ ꯇꯥꯔꯕꯗꯤ ꯐꯥꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯦ ꯀꯩ ꯑꯁꯤꯗ ꯄꯤꯖꯊꯣꯛꯈꯤꯕ ꯌꯥꯏꯗꯅ." ꯃꯣꯏ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯇꯨꯃꯤꯟꯅ ꯂꯦꯞꯂꯤꯕ ꯁꯛꯍꯦꯟꯕ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ, "ꯁꯁ! ꯑꯩ ꯃꯈꯣꯜ ꯑꯃ ꯇꯥꯒꯦ. ꯅꯣꯏ ꯇꯨꯃꯤꯟꯅ ꯂꯩꯌꯣ." "ꯁꯤꯗꯤ ꯀꯩ ꯉꯪꯕꯒꯤ ꯈꯣꯟꯖꯦꯜꯅꯤꯅ. ꯆꯥꯎꯈ꯭ꯔꯕ ꯁꯔꯪ ꯑꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯀꯩ ꯑꯁꯤ ꯀꯔꯝꯅ ꯂꯩꯔꯝꯂꯤꯕꯅꯣꯅꯦ? ꯃꯁꯤ ꯃꯇꯣꯝꯇ ꯆꯪꯂꯛꯄꯗꯤ ꯑꯣꯏꯔꯣꯏꯕꯣ?" "ꯊꯣꯝꯕ, ꯃꯩꯗꯨ ꯄꯤꯔꯛꯑꯣ." ꯂꯥꯟꯃꯤ ꯊꯣꯝꯕꯅ, "ꯔꯥꯖꯀꯨꯃꯥꯔ, ꯆꯪꯒꯦ ꯍꯥꯏꯔꯤꯔꯣ?" "ꯆꯪꯉꯨꯅꯨꯗ, ꯀꯤꯗ꯭ꯔꯣ?" "ꯍꯦꯔꯥ, ꯅꯨꯄꯥꯅꯕꯨ ꯀꯔꯤꯒꯤ ꯀꯤꯗꯣꯏꯅꯣ? ꯆꯍꯤ ꯀꯌꯥꯗꯤ ꯁꯨꯔꯛꯂꯦ ꯁꯔꯪ ꯑꯁꯤꯅ ꯃꯝꯂꯒ ꯂꯩꯔꯛꯂꯤꯕꯁꯦ?" ꯂꯥꯟꯃꯤ ꯂꯨꯈꯣꯏꯅ, "ꯔꯥꯖꯀꯨꯃꯥꯔꯅ ꯄꯣꯛꯀꯗꯕ ꯆꯍꯤ 100 ꯋꯥꯠꯂꯤꯉꯩ ꯁꯔꯪ ꯑꯁꯤꯗ ꯃꯤ ꯆꯪꯍꯟꯈꯤꯗ꯭ꯔꯦ ꯍꯥꯏ. ꯆꯥꯎꯔꯥꯛꯄ ꯆꯍꯤ 150ꯃꯨꯛ. ꯃꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦꯕꯣ." ꯊꯣꯝꯕꯅ, "ꯑꯗꯨꯒ ꯀꯩꯒꯤ ꯃꯈꯣꯜꯁꯤꯅ ꯀꯔꯝ ꯍꯥꯏꯅ ꯇꯥꯔꯤꯕ? ꯔꯥꯖꯀꯨꯃꯥꯔ, ꯑꯃꯝꯕ ꯁꯔꯪꯁꯦ ꯆꯪꯉꯁꯤꯔꯥ?" ꯇꯥꯟꯖꯥꯗꯨꯗ ꯑꯃꯝꯕ ꯑꯆꯧꯕ ꯁꯔꯪ ꯃꯅꯨꯡꯗ ꯑꯃꯨꯛ ꯀꯩꯒꯤ ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯑꯃ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯔꯥꯖꯀꯨꯃꯥꯔ ꯁꯛꯍꯦꯟꯕꯗꯨ ꯊꯣꯝꯕꯒꯤ ꯃꯩꯅꯝꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ, "ꯅꯣꯏ ꯑꯅꯤ ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯝꯃꯣ. ꯀꯅꯥꯝꯇ ꯑꯩ ꯁꯔꯪꯁꯤꯗ ꯆꯪꯈꯤꯅ ꯇꯥꯛꯊꯣꯛꯄ ꯌꯥꯔꯣꯏꯀꯣ." ꯁꯛꯍꯦꯟꯕꯗꯨ ꯆꯥꯎꯈ꯭ꯔꯕ ꯑꯃꯝꯕ ꯁꯔꯪ ꯃꯅꯨꯡꯗꯨꯗ ꯃꯩꯅꯝꯗꯨ ꯄꯥꯏꯔꯒ ꯆꯪꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯃꯥ ꯁꯅꯥꯖꯥꯎꯕꯤꯗꯨ ꯂꯥꯟꯃꯤ ꯈꯔꯒ ꯁꯔꯪꯒꯤ ꯃꯄꯥꯟꯗꯒꯤ, "ꯂꯥꯟꯃꯤꯁꯥ, ꯀꯅꯥꯅꯣ ꯃꯅꯨꯡꯗ ꯂꯩꯔꯤꯕꯁꯦ? ꯀꯅꯥꯒꯤ ꯑꯌꯥꯕ ꯌꯥꯎꯔꯒ ꯃꯅꯨꯡꯁꯤꯗ ꯆꯪꯍꯜꯂꯤꯕꯅꯣ? ꯊꯨꯅ ꯑꯃꯨꯛꯇ ꯀꯧꯊꯣꯔꯛꯑꯣ." ꯇꯣꯈꯥꯏꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯂꯥꯟꯃꯤ ꯑꯅꯤ ꯊꯣꯝꯕꯒ ꯂꯨꯈꯣꯏꯒꯒꯤ ꯃꯅꯥꯛꯇ ꯐꯤꯡꯅ ꯆꯪꯈꯤ꯫ ꯊꯣꯝꯕꯗꯨ ꯂꯥꯟꯃꯤ ꯑꯅꯤꯗꯨ ꯎꯕꯗ, "ꯃꯁꯤꯗꯤ ꯏꯃꯥꯒꯤ ꯂꯥꯟꯃꯤꯅꯤꯗꯅ. ꯏꯃꯥ ꯁꯅꯥꯖꯥꯎꯕꯤꯁꯨ ꯂꯥꯛꯂꯦꯗꯅ ꯁꯤꯗꯤ. ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯒꯗꯧꯔꯤ?" ꯂꯨꯈꯣꯏꯅ, "ꯆꯤꯟꯗ ꯂꯥꯛꯄꯗꯣ ꯄꯪꯈꯨꯝꯗ ꯈꯨꯝꯃꯒ ꯂꯣꯏꯔꯦ." ꯂꯥꯟꯃꯤ ꯑꯅꯤꯗꯨ ꯃꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯁꯅꯥꯖꯥꯎꯕꯤꯁꯨ ꯂꯥꯟꯃꯤ ꯑꯅꯤꯗꯨꯒꯤ ꯃꯇꯨꯡꯗ ꯆꯪꯂꯛꯏ꯫ ꯁꯅꯥꯖꯥꯎꯕꯤꯅ, "ꯅꯣꯏ ꯑꯅꯤꯗꯤ ꯁꯔꯪ ꯃꯅꯨꯡꯁꯤꯗ ꯀꯔꯤ ꯌꯦꯡꯂꯤꯅꯣ?" ꯊꯣꯝꯕꯅ, "ꯔꯥꯖꯀꯨꯃꯥꯔꯗꯣ ꯑꯃꯝꯕꯁꯤꯗ ꯃꯁꯥ ꯁꯦꯡꯗꯣꯛꯂꯤ ꯏꯃꯥ. ꯆꯪꯈꯤꯕꯗ ꯃꯉꯥꯏꯔꯤ. ꯂꯨꯈꯣꯏ, ꯅꯪ ꯔꯥꯖꯀꯨꯃꯥꯔꯅ ꯏꯁꯤꯡ ꯄꯨꯔꯛꯎ ꯍꯥꯏꯔꯝꯕꯗꯥꯏꯅꯦ?" ꯁꯅꯥꯖꯥꯎꯕꯤꯅ, "ꯁꯛꯍꯦꯟꯕꯗꯤ ꯀꯗꯥꯏꯗ ꯆꯠꯈꯤ ꯊꯣꯝꯕ?" ꯂꯨꯈꯣꯏꯅ, "ꯃꯈꯣꯡ ꯍꯥꯝꯂꯨꯒꯦꯅ ꯑꯃꯝꯕꯁꯤꯗ ꯆꯪꯈꯤ ꯏꯃꯥ." "ꯊꯣꯛꯂꯛꯄꯒ ꯏꯅꯥꯛꯇ ꯂꯥꯛꯅꯕ ꯍꯥꯏꯌꯣ." ꯁꯅꯥꯖꯥꯎꯕꯤꯗꯨ ꯊꯣꯝꯕꯒ ꯂꯨꯈꯣꯏꯒꯗ ꯌꯦꯡꯂꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ꯫ ꯁꯅꯥꯖꯥꯎꯕꯤꯗꯨ ꯀꯣꯅꯨꯡꯒꯤ ꯃꯄꯥꯟꯗ ꯇꯦꯟ ꯀꯥꯞꯂꯤ꯫ ꯑꯗꯨꯒ ꯃꯅꯥꯏ ꯈꯔꯁꯨ ꯁꯪꯂꯤ꯫ ꯁꯅꯥꯖꯥꯎꯕꯤꯅ ꯂꯥꯟꯃꯤ ꯑꯃꯗ, "ꯂꯥꯟꯃꯤ, ꯅꯣꯏ ꯔꯥꯖꯀꯨꯃꯥꯔꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯣꯛꯂꯛꯇ꯭ꯔꯤꯕ꯭ꯔꯥ?" ꯂꯥꯟꯃꯤ ꯑꯃꯅ, "ꯏꯃꯥ, ꯃꯁꯛ ꯎꯗꯦ. ꯆꯪꯂꯒ ꯌꯦꯡꯉꯨꯆꯣꯔꯥ?" "ꯉꯥꯏꯈꯣ, ꯅꯅꯤꯡꯊꯧꯗ ꯍꯥꯟꯅ ꯑꯃꯨꯛꯇ ꯍꯪꯂꯨꯀꯣ. ꯃꯔꯤꯜ ꯈꯥꯕ ꯅꯅꯥꯎ ꯅꯨꯄꯥꯅꯤ. ꯀꯤꯕꯒꯤ ꯅꯠꯇꯦ. ꯀꯩꯗꯣ ꯃꯁꯛ ꯑꯃꯨꯛ ꯈꯪꯂꯨꯗꯗꯅ ꯈꯨꯠ ꯊꯥꯔꯨꯅꯤ. ꯀꯩꯗꯨꯅ ꯍꯤꯡꯕꯒꯤ ꯃꯇꯝ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯁꯔꯪ ꯃꯅꯨꯡꯒꯤ ꯊꯣꯡꯖꯥꯎꯗꯣ ꯍꯥꯡꯕ ꯌꯥꯗ꯭ꯔꯤ. ꯑꯗꯣ ꯏꯃꯥ, ꯑꯗꯨꯛ ꯌꯥꯝꯅ ꯃꯝꯕ ꯁꯔꯪ ꯑꯗꯨꯗ ꯀꯩꯗꯨꯕꯨ ꯀꯔꯝ ꯍꯥꯏꯅ ꯂꯩꯔꯤꯕꯅꯣ? ꯃꯃꯤꯠꯁꯨ ꯎꯔꯝꯂꯣꯏ. ꯑꯗꯨꯒ ꯑꯁꯨꯛ ꯌꯥꯝ ꯀꯨꯏꯕꯁꯦ ꯃꯆꯤꯟꯖꯥꯛꯅ ꯀꯗꯥꯏꯗꯒꯤ ꯆꯥꯔꯤꯕ?" "ꯃꯆꯤꯟꯖꯥꯛ ꯆꯥꯗꯕ ꯀꯩꯅꯤ. ꯂꯥꯏꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯕ ꯀꯩꯅꯤ. ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯃꯅ ꯁꯥꯍꯤꯡ ꯆꯥꯕ ꯀꯩ ꯑꯣꯏꯍꯟꯈꯤꯕꯅꯤ. ꯃꯥꯒꯤ ꯊꯣꯛꯄ ꯍꯤꯡꯖꯔꯛꯈ꯭ꯔꯕ ꯀꯩꯅꯤ ꯃꯅꯨꯡ ꯑꯗꯨꯗ." ꯂꯥꯟꯃꯤꯁꯤꯡꯗꯨ ꯃꯣꯏ ꯃꯁꯦꯜ ꯌꯦꯡꯅꯔꯒ ꯇꯨꯃꯤꯟꯅ ꯂꯩ꯫ ꯁꯣꯝꯗ ꯊꯣꯝꯕꯒ ꯂꯨꯈꯣꯏꯒꯗꯨ ꯃꯝꯁꯤꯜꯂꯛꯄꯗꯨꯗ ꯂꯨꯈꯣꯏꯅ, "ꯀꯩꯗꯨ ꯐꯥꯔꯒ ꯑꯃꯨꯛ ꯆꯤꯡꯊꯣꯔꯛꯂꯗꯤ ꯐꯅꯤꯗ." ꯊꯣꯝꯕꯅ, "ꯏꯇꯥꯎ, ꯑꯁꯨꯛ ꯃꯝꯕꯁꯤꯗ ꯀꯩꯗꯨꯕꯨ ꯀꯃꯥꯏ ꯎꯔꯤꯖꯥꯠꯅꯣ?" "ꯏꯇꯥꯎ, ꯁꯥ ꯀꯩꯗꯤ ꯑꯃꯝꯕꯁꯨ ꯎꯕꯅꯤ. ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯈꯛꯇꯅꯤ ꯑꯃꯝꯕꯗ ꯎꯗ꯭ꯔꯤꯕꯁꯦ. ꯑꯗꯣ
ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯅ ꯌꯣꯡ ꯑꯣꯏꯅ ꯁꯥ ꯑꯣꯏꯅ ꯂꯩꯔꯤꯉꯩꯗꯤ ꯑꯃꯝꯕꯁꯨ ꯎꯏ ꯍꯥꯏꯔꯝꯃꯤ꯫ ꯀꯃꯥꯏꯅꯅꯣꯅꯦ ꯏꯇꯥꯎꯗꯨꯗꯤ? ꯑꯁꯦ ꯇꯥꯏꯕꯪ ꯃꯤꯒ ꯁꯥꯁꯤꯡꯒ ꯃꯄꯥꯡꯒꯜ ꯀꯟꯕ ꯃꯥꯟꯅꯔꯤꯉꯩ ꯀꯥꯟꯒꯤ ꯑꯣꯏꯗꯣꯏꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯇꯥꯏꯕꯪ ꯃꯤꯁꯦ ꯃꯁꯥ ꯌꯥꯝꯅ ꯁꯣꯜꯂꯦ꯫ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯗ ꯍꯥꯏꯔꯁꯤ, ꯐꯃꯨꯡ ꯀꯥꯕ ꯐꯥꯎꯕ ꯑꯩꯈꯣꯏ ꯀꯧꯔꯛꯂꯤꯕꯗꯨꯅꯤ꯫ ꯐꯃꯨꯡꯗ ꯑꯃꯨꯛꯇ ꯏꯟꯈꯠꯄꯤꯌꯨ ꯍꯥꯏꯗꯅ꯫ ꯁꯣꯝꯗꯅ ꯔꯥꯖꯀꯨꯃꯥꯔ ꯁꯛꯍꯦꯟꯕꯗꯨ ꯑꯃꯝꯕ ꯁꯥꯔꯪ ꯃꯅꯨꯡꯗꯨꯗ, ꯍꯦꯔꯥ ꯀꯔꯤꯅꯣꯗ, ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯗꯒꯤ ꯀꯩꯗꯣ ꯊꯤꯔꯛꯄꯅꯤ, ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯦꯡꯅꯗꯦꯅꯦ꯫ ꯀꯔꯤꯅꯣ ꯑꯥꯗ ꯊꯣꯡ ꯃꯌꯥ ꯀꯥꯕ ꯃꯥꯟꯕ ꯑꯃ ꯃꯉꯥꯜ ꯑꯃ ꯎꯔꯤꯁꯦ? ꯑꯔꯣꯏꯕ ꯑꯣꯏꯅ ꯆꯪꯂꯒ ꯑꯃꯨꯛꯇ ꯌꯦꯡꯂꯨꯒꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯁꯛꯍꯦꯟꯕꯗꯨ ꯊꯣꯡ ꯃꯌꯥ ꯀꯥꯕ ꯃꯥꯟꯕ ꯃꯉꯥꯜ ꯑꯗꯨ ꯇꯞꯅ ꯆꯪꯂꯒ ꯑꯍꯣꯕꯗꯨꯗ ꯃꯃꯤꯠꯇꯨ ꯍꯨꯠꯆꯤꯜꯂꯒ ꯌꯦꯡꯂꯨꯕꯗ ꯊꯣꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯕ ꯏꯁꯤꯡ ꯏꯊꯠ ꯑꯃ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯁꯛꯍꯦꯟꯕꯗꯨ ꯈꯣꯡꯀꯥꯞ ꯑꯃ ꯑꯅꯤ ꯁꯠ ꯂꯥꯎꯅ ꯃꯅꯤꯡ ꯍꯜꯂꯤ꯫ ꯁꯤꯗꯤ ꯏꯁꯤꯡ ꯏꯄꯥꯛꯅꯤꯅ꯫ ꯀꯔꯤꯅꯣ, ꯀꯗꯥꯏꯗꯅꯣ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯁꯤꯕꯣ? ꯏꯁꯤꯡ ꯏꯄꯥꯛ ꯃꯌꯥꯏꯗꯔꯣꯅꯦ? ꯅꯠꯇꯦꯗ, ꯑꯩꯕꯨ ꯃꯄꯥꯜ ꯁꯨꯛꯊꯣꯛ ꯊꯣꯛꯇꯕꯗꯧꯅ꯫ ꯊꯣꯡ ꯁꯥꯡꯗꯣꯛꯂꯒ ꯏꯄꯥꯛꯁꯤꯒꯤ ꯃꯇꯥꯏꯁꯤꯗ ꯀꯨꯝꯊꯒꯦ꯫ ꯀꯥꯟꯅꯗꯦ, ꯑꯣꯔꯦꯈꯤꯔꯦ ꯀꯪꯐꯥꯜꯒꯤ ꯄꯨꯟꯁꯤꯁꯦ꯫ ꯀꯔꯤꯅꯣ, ꯊꯣꯡꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯀꯟꯈ꯭ꯔꯦꯗ꯫ ꯑꯩꯒꯤ ꯀꯤꯟꯁꯤꯅ ꯊꯤꯟꯕꯗ ꯎ ꯐꯥꯎꯕ ꯇꯦꯛꯂꯤꯕꯅꯤ, ꯑꯗꯨꯁꯨ ꯑꯄꯤꯛꯄ ꯎꯒ ꯅꯠꯇꯦꯀꯣ꯫ ꯃꯤ 4-5ꯅ ꯀꯣꯟꯕ ꯊꯨꯡꯗꯕ ꯎꯅꯤꯀꯣ ꯑꯩꯅ ꯊꯤꯟꯕꯗ ꯇꯦꯛꯏ ꯍꯥꯏꯁꯦ꯫ ꯌꯥꯝ ꯃꯥꯟꯗ꯭ꯔꯦ ꯑꯩ ꯋꯥꯔꯤꯁꯦ꯫ ꯑꯩꯒꯤ ꯈꯨꯀꯥꯄꯤꯅ ꯀꯥꯞꯄꯗ ꯁꯃꯨ ꯐꯥꯎꯕ ꯕ꯭ꯔꯤꯡ ꯕ꯭ꯔꯤꯡ ꯀꯥꯎꯔꯒ ꯁꯤꯔꯤꯕꯅꯤ꯫ ꯈꯗꯥꯡ ꯅꯣꯝꯂꯤꯉꯩ ꯊꯣꯡꯒꯁꯦ ꯍꯥꯡꯕ ꯀꯥꯎꯔꯦꯗꯣ꯫ ꯊꯣꯡꯁꯤꯗꯤ ꯀꯔꯤꯅ ꯁꯥꯕꯅꯣ? ꯃꯁꯤ ꯐꯥꯎꯕ ꯂꯦꯡꯕ ꯉꯝꯗ꯭ꯔꯦꯅ꯫ ꯁꯛꯍꯦꯟꯕꯗꯨ ꯊꯣꯡꯗ ꯍꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯁꯣꯝꯗꯅ ꯑꯃꯨꯛ ꯁꯅꯥꯖꯥꯎꯕꯤꯗꯨ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯧ ꯄꯣꯏꯔꯩꯊꯥꯡꯒ ꯐꯝꯂꯤ꯫ ꯅꯤꯡꯊꯧ ꯄꯣꯏꯔꯩꯊꯥꯡꯅ, ꯀꯔꯤꯅꯣ ꯃꯃꯥ, ꯁꯔꯪ ꯃꯅꯨꯡ ꯑꯗꯨꯒꯤ ꯊꯣꯡꯗꯨ ꯍꯥꯡꯂꯒ ꯆꯪꯕ ꯉꯝꯕ ꯃꯤ ꯍꯥꯏꯕꯁꯤꯁꯨ ꯃꯔꯤꯡꯖꯦꯜ ꯈꯥꯕ ꯃꯤꯅꯤ, ꯀꯟꯕꯗ ꯃꯄꯥ ꯂꯩꯇ꯭ꯔꯕꯅꯤ꯫ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯪ ꯑꯩ ꯑꯃꯨꯛꯇ ꯐꯥꯎꯕ ꯆꯪꯕ ꯉꯝꯕ ꯅꯠꯇꯦ꯫ ꯐꯤꯡꯒꯠꯈꯤꯅꯨ ꯃꯄꯥ, ꯋꯥ ꯇꯥꯟꯅꯁꯦ ꯍꯥꯏꯕꯅꯤ, ꯁꯥꯎꯒꯟꯕ ꯂꯥꯛꯄ ꯅꯠꯇꯦ꯫ ꯅꯨꯡꯊꯤꯜ ꯄꯨꯕꯣꯞꯇꯒꯤ ꯆꯪꯈꯤꯕꯅꯤ, ꯍꯧꯖꯤꯛ ꯄꯨꯡ ꯃꯝꯂꯦ ꯍꯥꯏ ꯋꯥꯅꯤ꯫ ꯃꯃꯥ, ꯃꯐꯝ ꯑꯗꯣ ꯁꯔꯪ ꯅꯠꯇꯦ꯫ ꯑꯃꯝꯕ ꯃꯐꯝ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯑꯆꯧꯕ ꯃꯉꯥꯜ ꯑꯃ ꯂꯩ ꯍꯥꯏꯕꯤꯔꯝꯃꯤ ꯕꯥꯖꯤꯅ꯫ ꯑꯗꯨꯒ ꯑꯉꯥꯟꯕ ꯁꯔꯨꯛ ꯑꯗꯣ ꯂꯥꯟꯊꯣꯛꯄꯗ ꯏꯁꯤꯡ ꯏꯊꯠ ꯑꯃꯁꯨ ꯂꯩ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯁꯨ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯁꯥ ꯑꯗꯨꯅ ꯉꯪꯕꯒꯤ ꯈꯣꯟꯖꯦꯜ ꯅꯣꯏꯁꯨ ꯁꯣꯏꯗꯅ ꯇꯥꯔꯝꯒꯅꯤ꯫ ꯑꯩꯗꯤ ꯇꯥꯗꯦ, ꯂꯥꯟꯃꯤꯁꯤꯡꯒꯤ ꯇꯥꯏ ꯍꯥꯏꯕꯅꯤ꯫ ꯅꯤꯡꯊꯧ ꯄꯣꯏꯔꯩꯊꯥꯡꯗꯨ ꯂꯥꯟꯃꯤꯁꯤꯡꯅ ꯌꯦꯡꯂꯒ ꯁꯣꯔꯗꯨ ꯅꯦ ꯇꯥꯅ ꯀꯥꯝꯊꯣꯛꯂꯒ, ꯏꯆꯥꯁꯥ, ꯅꯣꯏꯕꯨ ꯑꯃꯝꯕ ꯁꯔꯪ ꯑꯁꯤꯒꯤ ꯋꯥꯔꯤ ꯇꯥꯅꯤꯡꯕ꯭ꯔꯅꯦ? ꯂꯥꯟꯃꯤ ꯑꯃꯅ, ꯏꯅꯤꯡꯊꯧ, ꯋꯥꯔꯤꯗꯨ ꯈꯪꯕꯅꯗꯤ ꯐꯗꯧ ꯃꯥꯜꯂꯤ꯫ ꯑꯗꯨꯗꯤ ꯑꯩ ꯋꯥꯔꯤꯁꯦ ꯂꯤꯔꯛꯂꯒꯦ, ꯇꯥꯔꯣꯀꯣ꯫ ꯅꯤꯡꯊꯧ ꯄꯣꯏꯔꯩꯊꯥꯡꯅ ꯁꯔꯪ ꯑꯗꯨꯒꯤ ꯋꯥꯔꯤ ꯂꯤꯔꯛꯏ꯫ ꯆꯍꯤ 100ꯒꯤ ꯃꯃꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯁꯔꯪꯅ ꯍꯥꯏꯅꯔꯤꯕ ꯑꯃꯝꯕ ꯃꯐꯝ ꯑꯁꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡꯅꯤ꯫ ꯑꯗꯨꯒ ꯀꯣꯅꯨꯡ ꯑꯁꯤꯗ ꯊꯋꯥꯟ ꯀꯧꯕ ꯅꯤꯡꯊꯧ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃ ꯊꯋꯥꯟ ꯅꯤꯡꯊꯧꯗꯨ ꯃꯥꯒꯤ ꯀꯣꯅꯨꯡꯒꯤ ꯃꯇꯥꯏꯗ ꯂꯩꯕ ꯏꯄꯥꯛ, ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯅ ꯑꯃꯝꯕ ꯁꯔꯪ ꯑꯗꯨꯕꯨ ꯂꯣꯜꯂꯒ ꯊꯝꯂꯤꯕ ꯊꯣꯡꯖꯥꯎ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯂꯩꯔꯤꯕ ꯃꯤꯠꯅ ꯌꯦꯡꯕꯗ ꯂꯣꯏꯕ ꯅꯥꯏꯗꯕ ꯏꯁꯤꯡ ꯏꯊꯠ ꯑꯗꯨꯒꯤ ꯃꯄꯥꯜꯗ ꯂꯦꯞꯂꯒ ꯊꯋꯥꯟ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯂꯩꯔꯥꯡꯕꯤꯗ, ꯏꯕꯦꯝꯃ, ꯕꯥꯖꯤ, ꯑꯩꯅ ꯈꯜꯂꯤ ꯃꯗꯨꯗꯤ ꯑꯩꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯃꯤꯠꯅ ꯌꯦꯡꯕꯒꯤ ꯂꯣꯏꯕ ꯅꯥꯏꯗꯕ ꯏꯁꯤꯡ ꯏꯊꯠ ꯑꯁꯤꯒꯤ ꯃꯌꯥꯏꯁꯤꯗ ꯅꯪꯒꯤ ꯐꯖꯔꯕ ꯌꯨꯝ ꯑꯃ ꯁꯥꯕꯤꯒꯦ ꯍꯥꯏꯅ꯫ ꯕꯥꯖꯤ, ꯏꯁꯤꯡ ꯃꯌꯥꯏꯗꯕꯨ ꯀꯔꯝ ꯍꯥꯏꯅ ꯌꯨꯝ ꯁꯥꯒꯗꯣꯏꯅꯣ? ꯏꯕꯦꯝꯃ, ꯇꯧꯒꯦꯅꯕꯨ ꯈꯜꯂꯕꯗꯤ ꯉꯝꯅꯕ ꯁꯥꯒꯗꯣꯏꯅꯤ꯫ ꯑꯩꯗꯤ ꯏꯔꯣꯝꯗꯣꯝ ꯍꯤꯡꯕ ꯌꯥꯝꯅ ꯄꯥꯝꯃꯤ, ꯑꯁꯤꯒꯨꯝꯕ ꯃꯐꯝꯁꯦ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯕꯥꯖꯤ, ꯆꯍꯤ ꯑꯃ ꯆꯪꯅ ꯑꯆꯧꯕ ꯍꯤ ꯑꯃꯗ ꯇꯣꯡꯂꯒ ꯀꯣꯏꯕ ꯆꯠꯂꯕꯁꯨ ꯃꯥꯡꯗ ꯎꯔꯤꯕ ꯏꯄꯥꯛꯁꯤꯗꯤ ꯊꯨꯡꯕ ꯅꯥꯏꯔꯣꯏ꯫ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯈꯨꯗꯤꯡ ꯁꯝꯅꯍꯟꯕ ꯉꯝꯕ ꯏꯄꯥꯛꯅꯤ꯫ ꯉꯥꯏꯈꯣ, ꯅꯪꯅ ꯑꯗꯨ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯋꯥꯈꯜ ꯑꯃ ꯊꯣꯛꯂꯦ꯫ ꯏꯁꯤꯡ ꯏꯊꯠ ꯑꯁꯤꯗ ꯑꯆꯧꯕ ꯌꯨꯝꯒꯤ ꯍꯤ ꯑꯃ ꯁꯥꯔꯒꯦ, ꯅꯪꯒꯤ ꯍꯤꯒꯤ ꯌꯨꯝ ꯑꯃ꯫ ꯑꯗꯨꯒ ꯍꯤꯒꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯐꯝꯁꯤ ꯇꯥꯅ ꯎꯄꯥꯛꯀꯤ ꯊꯣꯡ ꯑꯃꯁꯨ ꯁꯦꯝꯂꯒꯦ꯫ ꯅꯪ ꯀꯔꯤ ꯈꯜꯂꯤ ꯏꯕꯦꯝꯃ? ꯂꯩꯔꯥꯡꯕꯤꯗꯨ ꯃꯄꯥꯗ ꯌꯦꯡꯂꯒ ꯅꯣꯛꯏ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯅꯤꯡꯊꯧ ꯊꯋꯥꯟꯗꯨ ꯂꯩꯕꯥꯛ ꯑꯗꯨꯗ ꯌꯨꯝꯒꯤ ꯍꯤ ꯁꯥꯕ ꯍꯩꯕ ꯃꯤꯑꯣꯏ ꯑꯃ ꯊꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯊꯋꯥꯟꯒꯤ ꯂꯥꯟꯃꯤ ꯊꯋꯥꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯏꯅꯤꯡꯊꯧ, ꯅꯍꯥꯛ ꯍꯤ ꯁꯥꯕ ꯍꯩꯕ꯭ꯔꯥ? ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯊꯋꯥꯟꯅ, ꯍꯩꯇꯦ, ꯅꯪ ꯀꯔꯤ ꯈꯜꯂꯤꯕꯅꯣ?
Higi yum saba ngamba miyoi adudi phangle haibabu miyoi adudi iningthauhi lebak asi miyoi nate do. Kaurang lebak adugi ningthau pakhang oiramne. Kari ningthau na haiba. As onthok ba haibaduni dana. Haidi leipak pungzau thinna ithat iyaida. Higi yum atawba ma isanupigi thamni haina napal tawrure. Is ningthau na sopa haibasidi phasapam leite. Hagi hekta taga doribani. Atopadasu khara hangba thiba ma mathau taribra adudi. Hoida ningthau pakhang aduda adum hairasida. Noi lanmi khara kaurang lebak da salo. Somda higi yum saba ningthau pakhang adudasu thawangi paungtu yoraklammi ningthau pakhang loingambana. O thawan ningthaugi masanupigi higi yum sabina ba pau haira heba. Maming leba ningthauni. Mabuk phabada asumba satpada maming leba iningthauni. Maga mari thamba ai pami. Ai yasinba thabaksi aigi mantrida sina thoklamlaga ai iningthau thawangi da chatlage. Senapatina aigi khubum senausani. Loingamba ningthaudu ningthau thawangi manakta chatlage khalli. Rajkumar loingambadu magi khomi lanmi amata yaudana thawan ningthaugi lebakta laklammi. Loingambadu magi amuba sagoldu thongna. Aidi ningthau oijarabasu misamgum ningbu punsise pami. Ningthau amu oirabane haidunasu haksang phawba lengdana athenbu thilakpasi imangda khilak sabado aidi pamne. Kana none lambida misam man makra leiribase. Lambiga thatline moigisidi piklibu ko biksinga siga. Aise pharaga phugi hariba sala. Aisi phuraga omta yinghansira. Ai mina phunba yade. Sauraklaga mathi amu ipong phongnarakani. Lambida leriba moi maseldu loingabana sakol tharakpaduda yenglaga kheda kauba mana. Han harga yengsi yadragana sagol mamaise pharaga singsi. Natrabadi nahase thawangi phattaba langna thuba tare. Yausilakle. Noi khara nasado sem sarga layo. Nupa se khara phingna oi. Nakalgi ingkoldi yungliba sambal uyungse amani satlaga layo. Loingambadu moi nupa singdugi manakta sagodo yungna thauji lai. Loingambana kari nune ahalsing mi jatphamsida loina phamlaga laisinbiriba singsibo. Khedana kari no harisibo aikhoibu lambisida phambrane haibungo mi pikpagi phamma manma oirinida. Loingambadu moi ahum mariduda muna yenglaga mi singsidi ontokna pikreda oidi phamlaga lairiboi khalure. Adu kari tawrage ahalsingna lambi thatlibasibo. Khedana ibunguna laklibasi ningthau thawangi da natra nang mafamduda chatkano. Ningthau thawangi manakta nang changano. Maramdi ningthau thawana mabuk phaba ibungo ningthaubo yekna lang thakpani. Maramdi ibungo ningthaugi lebaktusu khudum chanjakhisani. Hojik mane ibungobu kauribudo masagi kanaba thabak khara leibagini. Thawan ningthau asi lalongyam naiba ningthauni. Mana aikhogi konungi maningda leiba pak sarba ipak amasu khudum chanaba hotnari. Masanupigi yum ama ipak adugi mayaida sajinge khali. Lausing leiba mong hadaba yengbada mabuk mara tapa manba ningthauni ni bungo. Apabi kauba nupa amana ningthau thawana ipak yaiduda hijawgi yum sabagi maram leite. Ising mayaida kanana yum sabagi ai haibigi taw. Ningthau thawangi lalong asi ising yaiduda atawba yum. Loingamba ningthauga khutyak tawnaraga saba yumni. Ipak ado ningthau anina khudum chanmani haina kumba yanam lalongni mana silibado. Ibungo ningthaudi matik mayai senbani do. Mabuk upau phabani do. Atopa leibaki ningthauna ipak asigi matangda ningthau thawanda mari tarokpa ngamdanaba thawan ningthauna ibungobu kaubo oigani. Loingambana mi khudingmak magi oisaba thiba yaba lami lalong yatpa ngaktani. Adubu ningthau amana ningthau amada khuise tharaktuna kauraklabadi. Chatpa haibase aikhoigidi phajaba chatnabi oibanina. Aigi thabak tharam asimadi pangthoklamdana ningthau manakta yoramdana amuk hanba phajaba thabak nate. Aina mu hankibagi maram nakhoigi lebaki miyamna wahang oina hogani. Aigi lebaktasu wang hangnarakani. Aran pau sandoknarakani lebak ani yengthina halakani.
ꯑꯄꯥꯕꯤꯅ ꯏꯕꯨꯡꯉꯣꯒꯤꯗꯨꯁꯨ ꯆꯨꯝꯃꯤꯅꯤꯅꯦ ꯏꯕꯨꯡꯉꯣꯒꯤ ꯋꯥꯔꯤ ꯑꯩꯈꯣꯏꯅ ꯇꯥꯏ ꯃꯕꯨꯛ ꯐꯕ ꯃꯤꯁꯝ ꯑꯣꯏꯅ ꯍꯤꯡꯕꯗꯣ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯋꯥꯔꯤ ꯇꯥꯏꯗꯣ ꯐꯔꯦ ꯂꯩꯕꯥꯛ ꯆꯥꯡ ꯌꯦꯡꯕꯤꯔꯨꯔꯣ ꯑꯗꯨꯕꯨ ꯊꯕꯛꯇꯤ ꯃꯥꯏ ꯄꯥꯛꯅꯍꯜꯂꯣ ꯐꯠꯇ ꯂꯧꯁꯤꯡ ꯂꯩꯕ ꯅꯤꯡꯊꯧ ꯊꯋꯥꯟꯒꯤ ꯂꯥꯡꯗꯗꯤ ꯊꯨꯍꯟꯒꯅꯨ ꯂꯣꯏꯉꯝꯕꯗꯨ ꯑꯄꯤꯛꯄꯁꯤꯡꯗꯨꯗ ꯌꯦꯡꯂꯒ ꯏꯌꯥꯝꯕꯁꯤꯡ ꯇꯥꯗ ꯈꯨꯔꯥꯁꯤꯡ ꯑꯩꯗꯤ ꯅꯤꯡꯊꯧꯅꯤ ꯂꯥꯟꯐꯝꯗ ꯐꯥꯎꯕ ꯃꯥꯏ ꯂꯩꯔꯒ ꯍꯜꯂꯛꯄ ꯅꯠꯇꯦ ꯍꯤ ꯁꯥꯕꯁꯤꯗꯤ ꯂꯥꯟꯁꯨ ꯅꯠꯇꯦ ꯐꯔꯦ ꯇꯥꯗ ꯈꯨꯔꯥꯁꯤꯡ ꯑꯩ ꯅꯤꯡꯊꯧ ꯂꯩꯕꯥꯛꯁꯤꯗ ꯆꯪꯁꯤꯜꯂꯦꯀꯣ ꯌꯥꯏꯐꯔꯁꯤꯗꯣ ꯂꯣꯏꯉꯝꯕꯗꯨ ꯊꯋꯥꯟ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯇꯝꯅ ꯁꯒꯣꯜꯗꯨ ꯄꯥꯏꯗꯨꯅ ꯊꯧꯖꯤꯟꯈ꯭ꯔꯦ ꯑꯄꯤꯛꯄ ꯃꯤ ꯃꯆꯥ ꯃꯆꯥꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯉꯝꯕꯗ ꯌꯦꯡꯂꯒ ꯂꯩꯅꯍꯧꯏ ꯃꯤ ꯑꯄꯤꯛꯄ ꯑꯃꯅ ꯅꯤꯄꯥ ꯑꯁꯤꯒꯤ ꯃꯌꯥ ꯑꯁꯤ ꯀꯩ ꯃꯌꯥꯒꯨꯝꯅ ꯇꯧꯏꯅꯦ ꯏꯅꯥꯎꯁꯥ ꯃꯃꯤꯠ ꯑꯁꯤꯁꯨ ꯍꯧꯗꯣꯡ ꯀꯩꯒꯤ ꯃꯃꯤꯠꯀꯨꯝꯅ ꯉꯥꯡꯏ ꯐꯔꯦ ꯑꯩꯈꯣꯏꯒꯤ ꯏꯊꯧ ꯄꯥꯡꯊꯣꯛꯂꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯣꯔꯥꯔꯦꯟꯗ ꯑꯃꯨꯛ ꯀꯥꯈꯠꯂꯁꯤ ꯂꯥꯛꯂꯣ ꯅꯁꯥ ꯅꯁꯥꯒꯤ ꯈꯨꯠꯁꯤꯡꯗꯣ ꯈꯞꯄ ꯍꯧꯔꯣ ꯃꯣꯏ ꯈꯔꯗꯨ ꯑꯇꯤꯌꯥ ꯃꯊꯛꯇ ꯃꯈꯨꯠꯁꯤꯡꯗꯨ ꯅꯣꯝ ꯅꯣꯝꯗꯨꯅ ꯄꯥꯏꯈꯠꯅꯈ꯭ꯔꯦ ꯇꯁꯦꯡꯕꯒꯤꯗꯤ ꯑꯄꯤꯛꯄ ꯃꯤꯑꯣꯏꯁꯤꯡꯗꯨ ꯁꯣꯔꯥꯔꯦꯟ ꯃꯊꯛꯇ ꯂꯩꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ ꯂꯥꯏꯅ ꯂꯣꯏꯉꯝꯕꯕꯨ ꯅꯤꯡꯊꯧ ꯊꯋꯥꯟꯒꯤ ꯐꯠꯇ ꯂꯧꯁꯤꯡꯗꯒꯤ ꯆꯦꯛꯁꯤꯡꯋꯥ ꯄꯥꯎꯃꯤꯟꯅꯕ ꯃꯥꯂꯦꯝꯗ ꯀꯨꯝꯊꯥꯍꯜꯂꯛꯄꯅꯤ ꯂꯣꯏꯉꯝꯕꯗꯨ ꯃꯥꯒꯤ ꯈꯥꯎꯗ ꯌꯥꯎꯔꯤꯕ ꯂꯝꯇꯥꯛꯐꯝ ꯌꯦꯛꯄ ꯆꯦꯗꯨ ꯍꯥꯡꯗꯣꯛꯏ ꯀꯔꯤꯅꯣ ꯅꯤꯡꯊꯧꯅ ꯌꯦꯛꯂꯒ ꯊꯥꯔꯛꯂꯤꯕ ꯂꯝꯇꯥꯛꯐꯝ ꯆꯦꯁꯤꯗꯤ ꯃꯐꯝ ꯑꯁꯤꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗꯤ ꯃꯤ ꯑꯃꯠꯇ ꯂꯩꯕ ꯎꯗꯦ ꯏꯁ ꯅꯨꯡꯁꯥꯁꯤꯗꯤ ꯃꯤꯠꯁꯤ ꯀꯔꯤꯝꯇ ꯎꯗ꯭ꯔꯦ ꯈꯨꯠꯁꯤꯅ ꯈꯜꯂꯒ ꯀꯣꯏꯅ ꯌꯦꯡꯂꯒꯦ ꯑꯣ ꯈꯔ ꯈꯔꯗꯤ ꯎꯔꯛꯂꯦ ꯑꯥꯗ ꯌꯨꯝ ꯑꯉꯧꯕ ꯑꯃ ꯑꯋꯥꯡꯕ ꯆꯦꯛꯄꯜꯗ ꯂꯤꯈꯠꯂꯒ ꯂꯩꯔꯤꯕꯁꯦ ꯃꯁꯤ ꯑꯣꯏꯕ ꯇꯥꯏ ꯊꯋꯥꯟ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯑꯁꯦ ꯀꯔꯤꯒꯤꯅꯣ ꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯤ ꯑꯀꯣꯏꯕꯗ ꯈꯨꯟꯖꯥ ꯑꯝꯇ ꯂꯩꯕ ꯎꯗ꯭ꯔꯤꯕꯁꯦ ꯐꯔꯦ ꯁꯒꯣꯜꯁꯤ ꯊꯧꯖꯤꯜꯂꯒꯦ ꯍꯩ ꯏꯁ ꯍꯩ ꯁꯣꯝꯗ ꯅꯤꯡꯊꯧ ꯊꯋꯥꯟꯒꯤ ꯂꯥꯟꯃꯤ ꯑꯃ ꯀꯣꯅꯨꯡꯒꯤ ꯌꯨꯝꯖꯥꯎ ꯃꯊꯛꯇ ꯍꯣ ꯂꯥꯟꯃꯤꯁꯥ ꯍꯤ ꯁꯥꯕ ꯅꯤꯡꯊꯧ ꯂꯣꯏꯉꯝꯕꯗꯣ ꯂꯥꯛꯂꯦ ꯍꯥꯏꯗꯅ ꯏꯅꯤꯡꯊꯧꯗ ꯈꯣꯟꯖꯦꯜ ꯑꯃꯨꯛꯇ ꯌꯧꯍꯟꯕꯤꯈꯨꯋꯣ ꯑꯣ ꯐꯠꯈꯤꯗ꯭ꯔꯕ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯂꯥꯡꯗ ꯊꯨꯔꯕꯣꯏꯔꯦꯀꯣ ꯅꯤꯡꯊꯧ ꯄꯥꯈꯪ ꯅꯪꯁꯨ ꯑꯗꯨꯕꯨ ꯈꯟꯅꯕ ꯑꯃꯁꯨ ꯌꯥꯏ ꯃꯗꯨꯗꯤ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯇꯣꯝꯇ ꯂꯥꯛꯄ ꯉꯝꯂꯤꯕꯁꯤꯒꯤ ꯃꯔꯝ ꯑꯔꯥꯏꯕ ꯅꯤꯡꯊꯧ ꯅꯍꯥꯗꯤ ꯑꯣꯏꯔꯣꯏꯗꯧꯔꯤ ꯅꯤꯡꯊꯧ ꯄꯥꯈꯪ ꯑꯁꯤꯅ ꯐꯠꯈꯤꯗ꯭ꯔꯕ ꯅꯤꯡꯊꯧ ꯊꯋꯥꯟꯁꯦ ꯋꯥꯔꯛꯂꯝꯕ ꯑꯣꯏꯁꯅꯨ ꯍꯧꯖꯤꯛ ꯅꯤꯡꯊꯧ ꯊꯋꯥꯟꯒ ꯂꯣꯏꯉꯝꯕꯒꯅ ꯂꯦꯞꯂꯤꯕꯁꯤ ꯄꯥꯛ ꯆꯥꯎꯔꯕ ꯏꯊꯠ ꯑꯗꯨꯒꯤ ꯃꯇꯥꯏꯗꯅꯤ ꯅꯤꯡꯊꯧ ꯊꯋꯥꯟꯅ ꯂꯣꯏꯉꯝꯕꯗ ꯅꯪꯅ ꯇꯧꯒꯗꯧꯔꯤꯕ ꯁꯥꯒꯗꯧꯔꯤꯕ ꯍꯤꯒꯤ ꯌꯨꯝꯖꯥꯎ ꯑꯗꯣ ꯃꯥꯡꯗ ꯎꯔꯤꯕ ꯏꯊꯠ ꯑꯁꯤꯅꯤ ꯍꯤꯒꯤ ꯌꯨꯝ ꯁꯥꯕꯗ ꯆꯪꯒꯗꯕ ꯄꯣꯠꯁꯤꯡ ꯍꯧꯖꯤꯛ ꯑꯩꯒꯤ ꯂꯥꯟꯃꯤꯁꯤꯡꯗ ꯍꯣꯜꯂꯛꯄ ꯍꯧꯈ꯭ꯔꯦ ꯑꯗꯨꯒ ꯌꯨꯝ ꯑꯁꯤ ꯁꯥꯕ ꯍꯦꯛ ꯂꯣꯏꯕꯒ ꯏꯆꯥꯅꯨꯄꯤꯒꯤ ꯍꯤꯒꯤ ꯌꯨꯝꯖꯥꯎ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯣ ꯍꯤ 1,000ꯅ ꯉꯥꯛ ꯁꯦꯜꯍꯜꯂꯒ ꯊꯝꯒꯅꯤ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯃꯤꯇꯣꯞ ꯆꯪꯍꯜꯂꯛꯄ ꯌꯥꯔꯣꯏ ꯏꯊꯠ ꯑꯁꯤꯃ ꯏꯆꯥꯅꯨꯄꯤꯒꯤ ꯅꯃꯥ ꯄꯥꯜꯂꯅꯤ ꯂꯣꯏꯉꯝꯕꯗꯨ ꯊꯋꯥꯟꯒꯤ ꯋꯥꯗꯨ ꯇꯨꯃꯤꯟꯅ ꯇꯥꯔꯝꯕꯗꯒꯤ ꯑꯣ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯏꯅꯤꯡꯊꯧꯒꯤ ꯏꯊꯠ ꯃꯄꯥ ꯑꯣꯏꯔꯒꯗꯤ ꯃꯤꯇꯣꯞꯁꯤꯡꯅ ꯆꯪꯁꯤꯜꯂꯛꯇꯅꯕ ꯉꯥꯛ ꯁꯦꯜꯍꯟꯕꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯈ꯭ꯔꯦ ꯂꯣꯏꯉꯝꯕꯗꯨ ꯂꯩꯔꯥꯡꯕꯤꯒꯤ ꯍꯤꯒꯤ ꯌꯨꯝꯖꯥꯎ ꯑꯃ ꯄꯥꯟꯈꯠꯄ ꯍꯧꯈ꯭ꯔꯦ ꯂꯣꯏꯉꯝꯕꯅ ꯍꯤ ꯁꯦꯝꯂꯤꯉꯩ ꯃꯥꯒꯤ ꯇꯨꯡꯗꯒꯤ ꯂꯩꯔꯥꯡꯕꯤꯅ ꯏꯅꯤꯡꯊꯧ ꯂꯣꯏꯉꯝꯕꯗꯨ ꯃꯔꯥꯏꯕꯛꯀꯤ ꯍꯨꯃꯥꯡꯗꯨ ꯈꯨꯅꯝꯅ ꯅꯥꯟꯊꯣꯛꯂꯒ ꯂꯩꯔꯥꯡꯕꯤꯗ ꯌꯦꯡꯊꯣꯔꯛꯏ ꯏꯁ ꯃꯁꯛꯁꯤꯗꯤ ꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯃꯁꯤꯕꯨ ꯃꯤꯔ ꯂꯥꯏꯔꯅꯤ ꯏꯆꯜ ꯑꯣꯏꯒꯗꯣꯏꯔꯥ ꯏꯅꯤꯡꯊꯧꯒꯤ ꯏꯕꯦꯝꯃꯁꯦ ꯃꯥꯅꯤ ꯑꯩꯒꯤ ꯍꯤꯒꯤ ꯌꯨꯝꯅꯤ ꯏꯅꯤꯡꯊꯧꯅ ꯁꯦꯝꯕꯤꯔꯤꯕꯁꯦ ꯑꯣ ꯑꯗꯣ ꯅꯤꯡꯊꯧ ꯀꯧꯕꯤꯔꯛꯀꯅꯨ ꯏꯕꯨꯡ ꯑꯗꯨꯝ ꯀꯧꯕꯤꯔꯣ ꯅꯤꯡꯊꯧ ꯀꯧꯕ ꯅꯠꯇꯦ ꯏꯅꯤꯡꯊꯧ ꯀꯧꯕꯅꯤ ꯏꯍꯦ ꯑꯗꯨꯕꯨ ꯍꯥꯏꯋꯥꯅꯦꯃꯤ ꯏꯕꯨꯡ ꯑꯗꯨꯝ ꯀꯧꯔꯣ ꯅꯤꯡꯊꯧ ꯈꯨꯕꯝꯁꯦ ꯑꯩꯅ ꯑꯣꯏꯅꯤꯡꯅ ꯑꯣꯏꯈꯤꯕ ꯅꯠꯇꯦ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯅꯝꯗꯅ ꯈꯨꯕꯝ ꯑꯗꯨꯗ ꯐꯝꯍꯟꯈꯤꯕꯅꯤ ꯇꯁꯦꯡꯅ ꯑꯩꯗꯤ ꯃꯤꯌꯥꯝꯒꯤꯗꯃꯛ ꯍꯤꯡꯖꯕꯅꯤ ꯍꯣꯏ ꯈꯪꯉꯦꯕ ꯑꯗꯨꯒꯤꯅꯤ ꯅꯆꯜꯅ ꯏꯅꯤꯡꯊꯧ ꯀꯧꯖꯔꯤꯕꯁꯦ ꯑꯗꯣ ꯏꯕꯨꯡ ꯀꯧꯗ ꯑꯩꯗꯤ ꯅꯈꯣꯏꯒꯨꯝ ꯍꯤꯡꯕ ꯄꯥꯝꯃꯤ ꯌꯥꯝ ꯆꯝꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯄꯥꯝꯃꯤ ꯑꯗꯨꯗꯤ ꯍꯣꯏ ꯏꯕꯨꯡ ꯀꯧꯖꯔꯒꯦꯀꯣ ꯑꯩ ꯏꯕꯨꯡꯒꯤ ꯊꯕꯛ ꯁꯨꯕꯗ ꯍꯛꯆꯥꯡ ꯆꯣꯛꯊꯗꯅꯕ ꯍꯩ ꯃꯍꯤ ꯁꯦꯝꯂꯨꯒꯦ ꯍꯩ ꯃꯍꯤ ꯈꯛꯅ ꯌꯥꯔꯣꯏ ꯑꯊꯨꯝ ꯑꯍꯥꯎꯁꯨ ꯁꯦꯝꯅꯤꯡꯉꯤ ꯏꯕꯨꯡꯅ ꯊꯕꯛ ꯁꯨꯕ ꯂꯣꯏꯔꯒ ꯏꯔꯨꯖꯅꯕ ꯏꯁꯤꯡ ꯑꯁꯥꯕꯁꯨ ꯂꯨꯝꯗꯕ ꯌꯥꯔꯣꯏ ꯂꯣꯏꯉꯝꯕꯤꯗꯨ ꯂꯩꯔꯥꯡꯕꯤꯗ ꯌꯦꯡꯂꯒ ꯅꯣꯛꯅ ꯅꯣꯛꯅ ꯎꯄꯥꯛꯁꯤꯡꯗꯨ ꯍꯤꯗ ꯄꯥꯟꯁꯤꯜꯂꯤꯉꯩ ꯅꯤꯡꯊꯧ ꯊꯋꯥꯟꯗꯨꯁꯨ ꯆꯪꯂꯛꯏ ꯅꯤꯡꯊꯧ ꯊꯋꯥꯟꯅ
Bema, Naning Togi, Zara Takna Semune, Ibuning To, Ining Tobo. He sees a Bluibaga, Ibuning Tona, Sangabi Gadabani, Adusu, Itat Yaisita, Ibuning Tona, Isaiset Laga, Punglang Gentilaga, Zaway Sabiraga. Tang Nabaleba Sing Tan Naba, Kumhay Tobi Gadabani. Ining Tona Pam Jab Kudima, Bangtok Nabu Naminasi. Aduni Bunguning To, Tang Nabaleba Singda, Itat Yaise, Into Tawangi, Lenga Oirabani Haina, Kangansi. Kariso Kai belated Ining To. Atopa lebak singi taina pam ngam khai soklu jaga loire loingam bagi hausi akon bagi wahai duda ningtau thawandu loingam bata bisumlu thekatlaga yengi aina ngamliba makhaidi ithat ase lamsingani loingam bana hi sarakli basi matam phana yamle loingam baga leirang bigasu phana naksina loinari leirang bisu loingam bu pamjarami loingam bana su leirang biu pamjarami Tha taruki matungni leirang bidu loingam bana saba loisilaba yumgi hidu lapna yengli hi sida aigi mingsu thabiri male angang pani ko ining thonang ki wakhalse migi thamoi gi masak yamna khangi ko aina khanjaba haining ba uhening mumongsi nang hena khangna thabu oina pangthui ko nangbu aina khanmo wakhalse khangba ngambri ining tho aina nangbu nusi haibase asisu Nang namukta khangbiyo aidi nubi oibanina phungdok pangamche aigi ming asida aigi pamjaba angang masu makaka sangbirabati hise hena masek mangan thokani ko oh ining those hijaw sigi makhongta kakhaikre ining thosidi khola soba mayalaga aigi ming tharibasidi aina pamjaba angang masuna thaiba hokre Karino, ining thosibu lai oire zalo. Ai wakhal amta khan bayadre. Aina khan bo khalsa mana loina khangki batare. Leirang bidu loingam bagi manakta tapna changlei aduga loingam bana masu taibiri badu thawai tana yengli. Leirang bidu loingam bana taiba masu du muna yenglaga. Karino, ining thogi khusidi. Kaigi khusaman makara uina. Leirang bidu loingam bagi manak nangna changlaklaga tumina leplaga loingam bagi maring zumda tap launa paisiluri loingam badu khangpre khanglaga mikup ama kaigi maithongda satlauna onthoraklaga maya sukhi galaklaga leirang bida khangi yengthorei leirang bidu laruga senthoi is ining tho karino hausigi sakpham dudi loingam badu masagi sakphamda thuna mu hanjilaga oidi nangona khangure ado pakhai kano ai aron masaktam masinani aibu lebak miyamna ningthau ohelibase ado ai ngasi phawba kanaguma matada ai tawba ngam utkitri utpagi maram sleite yeknabada natana ado pakhatpa khangbugumbadi yadeko sa oibanina leirang bidu loingambada kina yenglaga ibu nang kaira ija ado hanglakano ai taibang mini Nangi hisibu pamjarabro. Hoi, pami bung. Ado, ibungi sana takna purai. Ado, ibungi sayang puraura. Ai sanga sade kuisa. Nangi hise, hayeng ising na thada bayarani. Leirang bidu wangang di. Loingam bada kina yenglaga angang wasadong na lepli. Loingam badi leirang bida khoidana yengjari. Nongan baga loingam bana saba loiraba leirang bigi hidu ipakda thadare. Yumgi hidu da leirang bi tonghalaga loingam bana itat mayai phabu hundok pire. Loingam bana leirang bida ipakta hi hona hona. Nangi hisu saba loirabani na aisu irebak da mohan ki batare ko leirang bi. Hausikti ai yum dan krabadi nangna ai ki busparani saksu udrabani na. Leirang bidu wadi ngangdana loingam bada wakhal wana yengli. Ibung ngasi numidang simatang laikho. Ibung gi thamoida aigi oiba ihul amata phawkhidabra. Loingam bada noklaga mangda uriba ipaktu yenglaga. Leirang bi aidi sa on mangam taibang mini. Sa marang mi maraki punsi mahingni. Aina nang nungsikiba pamkibati kuire. Nangbu ahan uba mikopta nangbu nungsiba phawkre. Ado aidi taibang mi maksunat tabanina
ꯇꯥꯏꯕꯪꯄꯥꯟꯒꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯕꯗꯣ ꯑꯣꯏꯊꯣꯛꯂꯣꯏ ꯅꯪꯕꯨ ꯋꯥꯍꯟꯅꯤꯡꯗꯦ ꯂꯩꯔꯥꯡꯕꯤꯗꯨ ꯂꯣꯏꯉꯝꯕꯒꯤ ꯄꯥꯎꯈꯨꯝꯗꯨꯗ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯉꯁꯤꯒꯤ ꯅꯨꯡꯊꯤꯜ ꯑꯁꯤ ꯂꯩꯔꯥꯡꯕꯤꯒꯤ ꯌꯨꯝꯒꯤ ꯍꯤꯖꯥꯎꯗꯨꯗ ꯂꯥꯟꯃꯤ ꯆꯥ ꯂꯤꯁꯤꯡ ꯀꯌꯥ ꯇꯣꯡꯂꯒ ꯑꯆꯧꯕ ꯀꯨꯝꯍꯩ ꯑꯃ ꯇꯧꯔꯝꯃꯤ ꯂꯣꯏꯉꯝꯕꯅ ꯂꯩꯔꯥꯡꯕꯤꯒꯤ ꯌꯨꯝꯒꯤ ꯍꯤ ꯊꯥꯗꯕ ꯅꯨꯃꯤꯠꯀꯤ ꯑꯍꯤꯡꯗꯅꯤ ꯏꯊꯠ ꯑꯗꯨꯒꯤ ꯊꯪꯅꯕꯗ ꯂꯩꯕ ꯅꯤꯡꯊꯧ ꯊꯋꯥꯟꯒꯤ ꯌꯦꯛꯅꯕꯁꯤꯡꯅ ꯂꯩꯔꯥꯡꯕꯤ ꯌꯥꯎꯅ ꯐꯖꯔꯕ ꯂꯥꯟꯃꯤ 1,000 ꯍꯦꯟꯅ ꯇꯣꯡꯕ ꯆꯥꯎꯔꯕ ꯍꯤ ꯑꯗꯨ ꯏꯄꯥꯛꯇꯨꯗ ꯃꯩꯅ ꯇꯨꯝꯅ ꯊꯥꯗꯣꯛꯂꯝꯕꯗꯣ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯂꯣꯏꯉꯝꯕꯗꯨ ꯏꯊꯠ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯀꯩ ꯑꯣꯜꯂꯒ ꯂꯩꯔꯥꯡꯕꯤꯕꯨ ꯀꯧꯗꯨꯅ ꯈꯣꯡꯂꯒ ꯂꯩꯈꯤꯕꯗꯣ ꯅꯤꯡꯊꯧ ꯄꯣꯏꯔꯩ ꯊꯥꯡꯅ ꯑꯃꯝꯕ ꯁꯥꯔꯪ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨ ꯂꯥꯟꯃꯤꯁꯤꯡꯅ ꯂꯤꯕ ꯂꯣꯏꯔꯒ ꯂꯥꯟꯃꯤꯁꯥ ꯅꯤꯡꯊꯧ ꯊꯋꯥꯟꯅ ꯃꯕꯨꯛ ꯀꯌꯥ ꯐꯠꯇꯒꯦꯕꯨ ꯅꯤꯡꯊꯧ ꯊꯋꯥꯟꯅ ꯂꯣꯏꯉꯝꯕꯗꯣ ꯀꯤꯕꯗꯒꯤ ꯏꯄꯥꯛ ꯑꯗꯨꯒꯤ ꯃꯄꯥꯜ ꯑꯗꯨꯁꯨ ꯂꯣꯟꯅ ꯆꯤꯛꯄꯜ ꯈꯥꯖꯤꯜꯂꯒ ꯃꯤ ꯑꯃꯠꯇꯅ ꯍꯥꯡꯕ ꯉꯝꯂꯔꯣꯏꯗꯕ ꯊꯣꯡꯖꯥꯎ ꯑꯃꯁꯨ ꯄꯥꯟꯁꯤꯟꯕꯤꯈꯤꯕꯅꯤ ꯑꯃꯝꯕ ꯁꯥꯔꯪꯗꯣ ꯁꯥꯔꯪ ꯅꯠꯇꯦ ꯅꯤꯡꯊꯧ ꯊꯋꯥꯟꯒꯤ ꯀꯣꯅꯨꯡ ꯑꯣꯏꯔꯝꯕꯅꯤ ꯀꯩꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯂꯣꯏꯉꯝꯕꯅꯤ ꯍꯅꯨꯔꯕ ꯀꯩꯅꯤ ꯁꯤꯕ ꯉꯥꯏꯔꯤꯕꯅꯤ ꯆꯍꯤ 100 ꯍꯦꯟꯅ ꯄꯨꯟꯁꯤꯔꯕ ꯂꯣꯏꯉꯝꯕꯅꯤ ꯀꯩ ꯑꯗꯨꯅ ꯁꯤꯔꯕ ꯃꯇꯨꯡ ꯊꯣꯡ ꯑꯗꯣ ꯍꯥꯡꯒꯗꯣꯏꯅꯤ ꯑꯗꯨꯁꯨ ꯊꯨꯒꯥꯏꯔꯒ ꯍꯧꯖꯤꯛ ꯍꯥꯡꯂꯨꯔꯕ ꯂꯣꯏꯉꯝꯕ ꯀꯩꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯥꯎꯔꯝꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯗꯤ ꯄꯨꯝꯂꯣꯏ ꯂꯣꯏꯒꯗꯣꯏꯅꯤ ꯁꯣꯝꯗ ꯔꯥꯖꯀꯨꯃꯥꯔ ꯁꯛꯍꯦꯟꯕꯗꯨꯁꯨ ꯊꯣꯡꯗ ꯍꯥꯡꯕ ꯉꯝꯗꯅ ꯑꯗꯨꯃꯛ ꯊꯣꯔꯛꯂꯦ ꯊꯣꯝꯕꯒ ꯂꯨꯈꯣꯏꯒꯁꯨ ꯐꯝꯂꯒ ꯔꯥꯖꯀꯨꯃꯥꯔꯕꯨ ꯉꯥꯏꯔꯝꯃꯤ ꯃꯣꯏ ꯑꯍꯨꯝꯗꯨ ꯃꯄꯥꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯦ ꯃꯄꯥꯅꯤꯡꯊꯧꯅꯁꯨ ꯑꯃꯝꯕ ꯁꯥꯔꯪ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨ ꯔꯥꯖꯀꯨꯃꯥꯔ ꯁꯛꯍꯦꯟꯕꯗ ꯑꯃꯨꯛ ꯂꯤꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔ ꯁꯛꯍꯦꯟꯕꯗꯤ ꯊꯣꯡ ꯑꯗꯨ ꯑꯃꯨꯛꯇꯪꯗꯤ ꯍꯥꯡꯗꯣꯛꯂꯒ ꯂꯣꯏꯉꯝꯕꯗꯨ ꯇꯥꯏꯕꯪ ꯃꯤ ꯑꯣꯜꯍꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯅꯤꯡꯂꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯊꯣꯡ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯂꯩꯕ ꯀꯩ ꯑꯗꯨꯒꯤ ꯑꯁꯣꯟꯕ ꯈꯣꯟꯖꯦꯜꯗ ꯅꯥꯍꯦꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃꯨꯛꯁꯨ ꯂꯥꯟꯃꯤꯁꯤꯡꯅ ꯇꯥꯔꯤ ꯔꯥꯖꯀꯨꯃꯥꯔ ꯁꯛꯍꯦꯟꯕꯁꯨ ꯃꯔꯛ ꯃꯔꯛꯇ ꯑꯃꯝꯕꯗꯨꯗ ꯆꯪꯗꯨꯅ ꯊꯣꯡ ꯑꯗꯨꯒꯤ ꯑꯍꯣꯕꯗꯨꯗ ꯂꯣꯏꯉꯝꯕ ꯀꯩ ꯑꯗꯨꯕꯨ ꯎꯕ꯭ꯔꯥ ꯍꯦꯛ ꯌꯦꯡꯂꯤ ꯀꯩ ꯑꯗꯨꯁꯨ ꯏꯄꯥꯛ ꯑꯗꯨꯒꯤ ꯊꯣꯡꯖꯥꯎ ꯑꯗꯨꯒꯤ ꯃꯄꯥꯜꯗ ꯂꯩꯔꯥꯡꯕꯤꯕꯨ ꯀꯧꯅ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜ ꯂꯣꯏꯈꯤꯔꯝꯃꯤ ꯂꯣꯏꯉꯝꯕꯒꯤ ꯁꯥ ꯑꯣꯜꯂꯕ ꯃꯁꯥꯗꯨꯁꯨ ꯏꯁꯤꯡ ꯏꯇꯠꯅ ꯏꯔꯣꯜꯅꯨꯡꯗ ꯄꯨꯊꯈꯤꯔꯝꯃꯤ